mayambu ikok nonna khoirumjari ngasisu mayamgi nungainabagidamag Manipuri horror story amamuk puduna laksari horror story asigi maming bhut leiba ka wari asi hingliba amati sikraba kanagumbi amattaga marinajari aibana wakhana sagacharaga tabiriba singinga pothanabagidamagta semjaba warini Haujik mayamda kudol tamjari Manipuri horror story bhut leiba ka Thinglaba ahingi michik mirau kul tadraba matamni amaiba henju nahaga amaiba aton sanaga punna wari sanari Hai aton sana ai haige tauko namu tabang mi khoina atopa sayon ama on ba haibasi araiba mari nati adugane on ga doriba dusu ai khoina oli ba sayon adugi jiba dubu laksin bangam gadabani haiba ga athadi nangna haudu oina onlabasu ahing ba pot sahaidi karigumbada namu taibang nangna haudu ole haidana haudongi lichat chatlabadi nang adumak sakpan nabang ngamdana haibadi namu taibang mira hanjinba ngamdana haudong onduna leigadoribani aduna yamna haina siksinna thabak ase wakhal leitana pukning langtak nadana tawgadabani hekta taha afing afayona tawba yaba nati ko ato Hoi waja, wajana tapibu khudima nanauna munna pukning changna tajari aro waja namu taibang mi khuina onba ngamba saram ngaram khara panbiu karambana hena laina onba ngambagi waja haige ai khoina leiwa tinwa kaya tawduna onba ngamba sa khara pallabada kwak maku khumu haudong achouba sa singda haragana pamba kai lamhui kaisan isingi haragana ngakra ngasi pengba asni singbani masida yamna laina onba ngamba haragana isingi jibasing asini oja pamba kayen sibu masibu onbada kari change karana onga dalibno oja madi mahu chauba namu taibang mi ga loksing manaba sani do aduna pak hekta tarai onba yadi minit kayani sanglibani Nangna kai uning labadi haige tauko pamba kayen taruki tongan ba I khara sangani madusu amukta polab khomjin ba yadi sagol sen numitta hatpa kayen waigadabani haiba I sing aduda leiwa solaga I aduda kai oning liba miyoi adugi I mari kharaga thadaraga I sing adu punsillaga thakkadabani madu hek loibaga miyoi adu kai wongadoribani Maduda soirabadi punsi manggadoribani ato nangbu kai uningbrane oja unbudi uningi aduda ha aduda kisi natro hui oja phai kiribado section nabu upayamani ko ado fare ngasigi thoramsi haunabagi matamdu sapsare haunaba tawrasidana hui oja adudi ai asum maninglomdagi hekta koirage aduga lamjai sida ojaga iga thingdarasi hoi adumna tawrasi hai leikai goiba pakholnina to posu yaba nati section na tawko mani oja adudi ai maninglomda chachari asumna amaiba henjuna haga amaiba ton sanaga wari sanaraba matung sahi sa kaya milena khidraba ariba konungumna chauraba injau amagi manungda lai khoyamnaba sem sarakli asumna amaiba ton sanana chauraba yum adugi maninglomda asum laklaga yum adugi maninglomdagi amuk sangai machinda leiwa kaya su kanna soli aduga makutta pariba ising yauraba khujayari ising aduda sana khongnang manana luplaga saithokli asumna mahakna leiwa adu kanna lauduna asum sonbada yum adugi mathakta leiriba talan sing aduda mina kanna law khongduna senba amati pochai kaya langkhaibagi khonjal tarai adubu punamak tana amaiba ton sanadu masada akiba amata yaudana amaiba henjuna hana leiwa soliba mafam adu tamna parap lakli asumna parap lakpada amaiba henjuna ha adu kanna lawi khonjat adu tabada amaiba aton sanadu amaiba henjuna ha gi manakta oja haina lauduna kanna sensilli
asumna mahana chensilakpada amaiba hinju nahagi manak yoroklei mata maduda amaiba hinju nahadu magi manak adu manangalomda leithoklaga lepaga lerami adugumlaba akiba satam adu ubada amaiba aton sanatu pakhatkibana atopa mafam amada sinanaba honarai mahakna khali yum asida lejiba thawai asidi asuki mating pangang kalina aduna aigi wajasu mahakna halaga manak leithakhraba aduna riaisu thawai mangringai yumse thadoklaga chenkibana farani asumna khanduna mahak mapalomda sinanaba honarakpada amaiba aton sanagi khudangda kanagumba amana taplauna fai maduda aton sanana kannan lauraga kari karino machinda leiwa kaya soli aduga mamai aduda makhut nama aduna nanthajari magi matawadu ubata amaiba hinju nahana kannan nolaga hai aton sana kaidore ha ai ni nangbo nang waja ni ne waja ai di shendori ni adu waja di honi asida ngi leithallaga lehoda ni ai ni nang si tigandabra na khalluni laibu sanapar ona sizinaba nganbagi lewa punama khanglaga nangna ki khibuna nasadu nasana khangjadre ne to nang hauji uriba takriba do ai amata nati yum masida leiriba thawai sing aduna ni ne oja thawai sing hari basibu thawai amakhtang natabro yum sida leiri sibo hera aton sana nang sidi nungai khidre he yengudana nang su hoi yengjagi oja oja sidi marini ne hauji aina thingadudi butu oireko hai hauji nongala kadore nongandringai sida tawgada thabakni hai chalu mathaki kasing ajita amukta chachi hai nangi isinga sana khonang managa dudi karai chakhraba oja tahaure fare chalasi asumna hainaduna amaiba hinju nahaga amaiba aton sanaga punna yumjau adugi mathak thangba kasing adomda lakli asumna makhoina ka khudingi leiwa sondana asum lai khoidum lakpada ka ama yorakli ka aduda amaiba hinju nahana prap sangsilli aduga ka aduda mana porakpa korigi khuzai ama thami masidagi leiwa kaya sonduna amaiba hinju naha amadi amaiba aton sana makhoi ani ka adudagi amuk punna prap thurakli masidagi makhoi anina ka adugi thongjin pan adugi nakan da lepaga leiwa kaya marum soli matam aduda mafam kaya dagi musin muba maikhu mapai paithilakduna ka aduda mari sangkriba maikhu sing adu korigi khuzai aduda loina paisinki masidagi amaiba hinju nahana prap sangsillaga mana porakpa phi angangba amana kupsilki aduga machu tretki langhum amana krak lakna kisillami masigi matung amaiba hinju nahana hai atun sana kari yingi manu nangbo laithung thingune ato nangbo hoi oja ai si bab amai tawri asum na hairga machinda leiwa ama soli aduga mana porakpa sindur angangba adu thongjin aduda sangna joro haithaki masidagi amaiba hinju nahaga amaiba aton sanaga makhoi ani du thongjin panda sinduna chingliba lei adu kalaga mapanda prap thori aduga thong adu lonsinki masidagi thong adu lonsillaga machu ki langhumna kanna kisalami aduga makhoi ani makhada prap kumtharaklei madamaduda aton sanana oja hojikti thabuksu lorabanina yumda haladaba natro hey hanbe yadri ngasi asimadi mafam masida dum leradabani bani hai sese sida phamu wari sasine oja lai khurma loramina yumda halaga woina waridu sanarasiba aton sana karino nang ngasi asuk yamna kigalibasibo natene nangbu amaiba man natrabra haiba oja kibagi ngaksu nateda ado oja hauji kaimta tawrarodro tawraroi se ningthina amukta phamune ai wa haigeba ngasi ai khoyanina fajilamliba thawai singasei matam amada sodana mu nanthorakini matamduda nangna laitainaraga thawai singasei aran khubam phanghaluko oja
ꯑꯣꯖꯥꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕꯤꯔꯝꯕꯗ ꯀꯔꯤ ꯀꯥꯏꯒꯦ? ꯍꯩ ꯌꯥꯗꯦ ꯌꯥꯗꯦ, ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯤ ꯌꯥꯝꯅ ꯀꯜꯂꯤ, ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯕꯗ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡ ꯆꯥꯔꯣꯏ, ꯑꯗꯨꯅ ꯃꯇꯝ ꯑꯃ ꯉꯥꯏꯕ ꯇꯥꯕꯅꯤꯀꯣ꯫ ꯃꯇꯝꯗꯨꯗꯗꯤ ꯑꯩꯁꯦ ꯁꯤꯈꯤꯕꯁꯨ ꯌꯥꯏ, ꯑꯗꯨꯅ ꯅꯪꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯀꯣ꯫ ꯍꯥꯏ ꯉꯁꯤ ꯀꯤꯔꯤꯕ ꯑꯁꯤꯒꯨꯝꯅ ꯀꯤꯕꯗꯤ ꯌꯥꯔꯣꯏꯀꯣ ꯑꯇꯣꯟ ꯁꯅꯥ꯫ ꯑꯣꯖꯥ, ꯃꯇꯝꯗꯨꯗꯗꯤ ꯑꯩꯁꯨ ꯀꯤꯔꯣꯏꯗ꯫ ꯑꯗꯨꯅꯤ ꯀꯤꯐꯝ ꯊꯣꯛꯇꯦ, ꯃꯈꯣꯏꯕꯨ ꯂꯥꯛꯁꯤꯟꯅꯕ ꯂꯩꯋꯥꯗꯤ ꯅꯪꯁꯨ ꯈꯪꯂꯤꯕꯅꯤꯗꯣ꯫ ꯍꯣꯏ ꯑꯣꯖꯥ, ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯣꯖꯥ? ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯌꯦꯡꯂꯤꯕꯅꯤ꯫ ꯉꯁꯤ ꯑꯁꯤꯗ ꯀꯔꯤꯝꯇ ꯇꯧꯔꯛꯇ꯭ꯔꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯃꯤ ꯂꯩꯕ ꯌꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯍꯦꯟꯖꯨ ꯅꯍꯥ ꯑꯃꯗꯤ ꯑꯃꯥꯏꯕ ꯑꯇꯣꯟ ꯁꯅꯥ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯈꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯗ ꯀꯩꯁꯨ ꯇꯧꯔꯛꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ, ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯦ꯫ ꯑꯃꯥꯏꯕ ꯑꯅꯤ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅ ꯊꯣꯔꯛꯄꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯍꯦꯟꯖꯨ ꯅꯍꯥꯅ ꯀꯩꯁꯨ ꯇꯧꯔꯔꯣꯏ, ꯇꯧꯒꯗꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯗꯣꯂꯥꯟꯗ ꯁꯣ ꯂꯣꯜꯂꯒ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯁꯣ ꯍꯥꯡꯗꯣꯛꯀꯅꯨ ꯍꯥꯏꯔꯝꯂꯒ ꯁꯣ ꯑꯗꯨ ꯌꯨꯝꯕꯨ ꯑꯗꯨꯗ ꯄꯤꯔꯝꯂꯒ ꯑꯃꯥꯏꯕ ꯍꯦꯟꯖꯨ ꯅꯍꯥ ꯑꯃꯗꯤ ꯑꯃꯥꯏꯕ ꯑꯇꯣꯟ ꯁꯅꯥ ꯃꯈꯣꯏ ꯑꯅꯤ ꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯂꯩꯕ ꯀꯤꯕꯗꯒꯤ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯅꯗꯦ, ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯕ ꯐꯥꯎꯕ ꯆꯪꯅꯗꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯁꯤꯟꯕ ꯐꯥꯎꯕ ꯀꯤꯅꯈꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯌꯥꯝꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯣꯏꯅ ꯈꯟꯅꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯕꯤꯃꯥꯜꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤꯕꯤ ꯃꯃꯥꯗ, "ꯏꯃꯥ, ꯑꯩꯈꯣꯏ ꯂꯝꯄꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯌꯨꯝꯗꯣ ꯃꯤꯅ ꯕꯨꯠ ꯃꯀꯣꯜꯅꯦꯅ ꯍꯥꯏꯅꯤ, ꯆꯨꯝꯕ꯭ꯔꯣ?" "ꯆꯨꯝꯃꯤ, ꯆꯪꯉꯨ ꯂꯥꯎꯅꯨꯀꯣ ꯏꯕꯨꯡꯉꯣ, ꯕꯣꯜ ꯇꯥꯁꯤꯟꯈ꯭ꯔꯁꯨ ꯈꯨꯜꯂꯨꯅꯨ, ꯃꯅꯥꯛꯇꯒꯅꯦ ꯌꯥꯝ ꯅꯛꯁꯤꯜꯂꯨꯅꯨꯀꯣ." "ꯆꯪꯉꯣꯏꯗ ꯏꯃꯥ, ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯇꯔꯥꯅ ꯈꯥꯖꯤꯜꯂꯤꯗꯨꯗꯤ, ꯑꯩꯈꯣꯏꯅ ꯆꯪꯕꯁꯨ ꯉꯝꯃꯣꯏꯗ." "ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯍꯥꯏꯕ, ꯅꯃꯥꯟꯅꯕ ꯄꯤꯟꯇꯨꯁꯨ ꯌꯨꯝ ꯑꯗꯨꯗ ꯕꯣꯜ ꯈꯨꯟꯕ ꯆꯪꯂꯨꯕꯗꯒꯤ ꯂꯥꯏ ꯊꯦꯡꯉꯗꯅ ꯍꯧꯖꯤꯛ ꯉꯥꯎꯔꯤ ꯐꯔꯤ ꯇꯧꯔꯒ ꯂꯩꯔꯤꯁꯤ ꯈꯪꯉꯦꯗꯅ." "ꯏꯃꯥ, ꯃꯥꯅ ꯉꯥꯎꯔꯤꯗꯣ ꯌꯨꯝꯁꯤꯗ ꯆꯪꯂꯨꯕꯗꯒꯤꯔꯣ?" ꯍꯣꯏꯅꯦ, ꯆꯪꯂꯨꯕꯗꯒꯤꯅꯤꯅꯦ꯫ "ꯍꯥꯏ, ꯆꯪꯉꯨꯅꯨꯀꯣ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯆꯥꯛ ꯊꯣꯡꯂꯛꯄꯅ ꯆꯥꯛ ꯊꯣꯡꯕꯁꯨ ꯂꯣꯏꯔꯛꯂꯦ꯫ ꯑꯗꯨꯅ ꯕꯤꯃꯥꯜꯗ ꯃꯥꯒꯤ ꯃꯃꯥꯅ ꯃꯌꯥꯝꯗ ꯆꯥꯛ ꯆꯥꯅꯕꯒꯤ ꯍꯥꯏꯔꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯕ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯄꯥ, ꯃꯄꯨ, ꯃꯕꯣꯛ, ꯃꯆꯦ ꯑꯃꯗꯤ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨ ꯐꯤꯂꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯤꯃꯥꯜꯅ ꯃꯌꯥꯝꯗ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝꯁꯨ ꯐꯨꯛ ꯍꯧꯒꯠꯅꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯃꯥꯜꯒꯤ ꯃꯅꯥꯀꯣꯡꯗ ꯀꯔꯤꯅꯣ ꯑꯃꯅ ꯀꯛ ꯊꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯕꯤꯃꯥꯜꯗꯨ ꯈꯪꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫ ꯃꯗꯨꯗ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯗꯨꯅ ꯀꯟꯅ ꯅꯣꯛꯂꯒ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯍꯥꯏꯅ ꯅꯣꯛꯏ꯫ ꯃꯗꯨꯗ ꯕꯤꯃꯥꯜꯅ, "ꯐꯥꯒꯤ ꯐꯥꯎꯗꯤ ꯊꯋꯥꯏ ꯃꯥꯒꯦ ꯇꯧꯏꯍꯦ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯌꯥꯝꯗꯨ ꯋꯥ ꯅꯣꯛꯂꯒ ꯂꯥꯛꯄꯅ ꯆꯥꯛꯈꯨꯝ ꯌꯧꯔꯗꯨꯅ ꯃꯈꯣꯏ ꯆꯥꯛ ꯆꯥꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯅꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯃꯥꯜꯅ ꯃꯃꯥꯗ, "ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗꯤ ꯕꯨꯠ ꯂꯩꯇ꯭ꯔꯣ?" "ꯍꯥꯏ, ꯀꯥꯏꯗꯩ ꯕꯨꯠꯅꯣ ꯃꯁꯤꯗꯤ, ꯆꯠꯂꯨ, ꯇꯨꯝꯃꯁꯨ ꯆꯠꯂꯨ." ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯕꯤꯃꯥꯜꯗꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈꯤꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯃꯥꯜꯅ ꯃꯪ ꯑꯃ ꯃꯪꯂꯝꯃꯤ꯫ ꯃꯪ ꯑꯗꯨꯗ ꯃꯍꯥꯛ ꯌꯨꯝ ꯑꯃꯗ ꯆꯪꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯏ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯀꯥ ꯈꯨꯗꯤꯡꯒꯤ ꯆꯪꯗꯨꯅ ꯀꯅꯥ ꯂꯩꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯌꯦꯡꯉꯛꯄꯗ ꯀꯥ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨ ꯐꯛꯂꯥꯡꯗ ꯑꯣꯟꯁꯤꯜꯂꯒ ꯇꯨꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯤꯃꯥꯜꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯟꯅ ꯀꯧꯈꯤ꯫ ꯅꯨꯄꯤ ꯑꯗꯨ ꯃꯃꯥꯏ ꯁꯨꯡꯂꯩ ꯂꯩꯊꯣꯔꯛꯇꯦ꯫ ꯑꯗꯨꯕꯨ ꯕꯤꯃꯥꯜꯅ ꯀꯧꯕꯗꯤ ꯂꯦꯞꯄꯝꯗꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯟꯅ ꯀꯧꯕ ꯑꯗꯨꯗ ꯇꯥꯏꯕꯪ ꯐꯥꯎꯔꯗꯨꯅ ꯀꯟꯅ ꯀꯧꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯟꯅ ꯀꯧꯕ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥꯅ ꯇꯥꯔꯗꯨꯅ ꯕꯤꯃꯥꯜꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯤꯃꯥꯜꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ, "ꯀꯩꯗꯧꯔꯒꯦ ꯏꯃꯥ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯃꯃꯥꯅ, "ꯍꯥꯏ, ꯅꯪ ꯍꯧꯖꯤꯛꯇ ꯀꯟꯅ ꯀꯧꯈꯤꯗꯨꯗꯤ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯕꯤꯃꯥꯜꯅ,
ꯑꯁ ꯀꯥꯟꯅꯗꯕꯗ ꯅꯨꯄꯤ ꯎꯅꯔꯝꯗꯥꯏꯗ ꯐꯔꯛ ꯇꯤꯕ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯑꯃꯨꯛ ꯇꯨꯝꯈꯤ ꯃꯗꯨꯗ ꯃꯃꯥꯅ ꯃꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯇꯨꯝꯈꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯕꯤꯃꯥꯟꯁꯨ ꯄꯥꯈꯪ ꯐꯔꯛꯂꯦ ꯅꯣꯡꯃ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯈꯔ ꯄꯨꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏꯅꯩ ꯚꯥꯏ ꯑꯂꯦꯛꯁ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯀꯣꯅꯨꯡ ꯃꯥꯟꯕ ꯌꯨꯝ ꯑꯁꯤ ꯃꯤꯅ ꯍꯥꯏꯅꯕꯗ ꯃꯅꯨꯡꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯅꯩꯅꯦ ꯉꯍꯥꯟꯋꯥꯏꯗ ꯌꯨꯝꯁꯦ ꯅꯤꯡꯊꯧꯒꯤ ꯂꯣꯏꯁꯪꯗ ꯊꯕꯛ ꯇꯧꯔꯝꯕ ꯃꯟꯇ꯭ꯔꯤ ꯑꯃꯒꯤ ꯌꯨꯝ ꯑꯣꯏꯔꯝꯃꯦꯅ ꯍꯥꯏ ꯀꯣꯅꯨꯡꯗꯧꯅ ꯁꯥꯕꯅꯤꯅ ꯃꯌꯥꯝꯅ ꯀꯣꯅꯨꯡꯒꯤ ꯌꯨꯝ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩꯅ ꯍꯥꯏ ꯃꯥꯅ ꯄꯩꯁꯤꯜꯂꯝꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯌꯨꯝꯁꯤꯒꯤ ꯀꯥ ꯈꯨꯗꯤꯡꯒꯤ ꯂꯩꯅ ꯍꯥꯏꯔꯤ ꯃꯗꯨ ꯑꯃꯨꯛꯇꯪ ꯂꯧꯊꯣꯛꯎꯁꯤ ꯍꯥꯏꯕ꯭ꯔꯣ ꯄꯥꯏꯊꯥꯕꯜ ꯑꯗꯨꯒꯤ ꯋꯥꯗꯨꯗꯤ ꯀꯅꯥꯅ ꯍꯥꯏꯕ ꯍꯣ ꯏꯄꯨ ꯁꯪꯀꯤꯠꯅ ꯍꯥꯏꯔꯤꯅꯦ ꯃꯥꯅ ꯍꯥꯏꯕꯗ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯂꯥꯏꯅ ꯁꯪꯍꯜꯂꯤꯅ ꯍꯥꯏ ꯑꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯗꯤ ꯀꯩꯝꯇ ꯇꯧꯗꯦ ꯅꯨꯡꯗꯥꯡ ꯈꯛꯇꯪ ꯇꯧꯕꯅꯦꯅ ꯍꯥꯏꯔꯤꯅꯦ ꯑꯗꯣ ꯀꯝꯗꯧꯕ ꯊꯥꯕꯜ ꯑꯩꯗꯤ ꯅꯪꯒꯤ ꯋꯥꯗꯣ ꯊꯥꯖꯗꯦ ꯃꯤꯅ ꯕꯨꯠ ꯃꯀꯣꯟꯅꯦꯅ ꯆꯪꯒꯗꯕ ꯌꯨꯝꯁꯤꯕꯨ ꯁꯅꯥ ꯂꯩ ꯀꯥꯏꯅ ꯎꯔꯨ ꯄꯥꯔꯣꯏꯗꯕ ꯁꯅꯥ ꯂꯨꯄꯥ ꯂꯩꯔꯒ ꯀꯔꯤꯒꯤ ꯃꯤ ꯂꯩꯇ꯭ꯔꯤꯕ ꯃꯟꯇ꯭ꯔꯤꯗꯨꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯀꯅꯥꯝ ꯂꯩꯇ꯭ꯔꯕꯣ ꯚꯥꯏ ꯕꯤꯃꯥꯟ ꯅꯪꯗꯤ ꯀꯔꯤ ꯊꯥꯖꯅꯦꯒꯦ ꯅꯪꯗꯤ ꯕꯨꯠ ꯍꯥꯏꯔꯗꯤ ꯅꯀ꯭ꯂꯥꯛ ꯅꯤꯛꯄ ꯃꯤꯅꯤꯗꯣ ꯍꯣꯅꯦ ꯃꯟꯇ꯭ꯔꯤꯗꯣ ꯃꯆꯥ ꯑꯃꯠꯇ ꯌꯥꯎꯖꯗꯦ ꯑꯗꯨꯅ ꯌꯨꯝꯁꯤ ꯃꯨꯠꯂꯤꯕ ꯃꯥꯅ ꯁꯅꯥꯁꯤꯡꯗꯣ ꯀꯅꯥꯝꯇꯅ ꯂꯧꯕ ꯉꯝꯗꯅꯕꯅ ꯂꯩꯕꯥ ꯇꯧꯔꯒ ꯌꯨꯝꯁꯤ ꯊꯅꯝꯕ ꯑꯗꯨꯒꯤꯅꯤ ꯇꯝꯅꯩꯁꯤ ꯑꯗꯣ ꯈꯜꯂꯨ ꯀꯔꯤꯒꯨꯝꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯨ ꯐꯪꯉꯗꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯃꯃꯝꯗꯤ ꯂꯩꯕ ꯌꯥꯏꯗꯅ ꯏꯃꯥ ꯏꯄꯥꯗꯁꯨ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯕ ꯑꯁꯨꯝꯅ ꯊꯥꯕꯜꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯍꯦꯛꯇ ꯆꯪꯒꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞꯅꯔꯤ ꯃꯗꯨꯗ ꯕꯤꯃꯥꯟꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤ ꯌꯥꯔꯣꯏꯗ ꯑꯗꯨꯅ ꯍꯥꯡꯆꯤꯠ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯤꯂꯥ ꯇꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯣꯏꯅ ꯇꯧꯔꯁꯤ ꯏꯃꯥ ꯑꯩꯈꯣꯏꯅꯁꯨ ꯆꯤꯡꯒꯗꯅꯕ ꯕꯤꯃꯥꯟꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯅ ꯐꯔꯅꯤ ꯍꯥꯏꯅꯗꯨꯅ ꯌꯥꯅꯔꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯤꯂꯥ ꯇꯧꯕ ꯅꯨꯃꯤꯠ ꯑꯗꯨ ꯉꯥꯏꯅꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯤꯂꯥ ꯇꯧꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯤ ꯕꯤꯃꯥꯟ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯗ ꯆꯪꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯄꯨꯟꯅ ꯃꯈꯣꯏ ꯃꯔꯤꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯇꯥꯟꯖꯥ ꯑꯃ ꯑꯁꯨꯝ ꯌꯦꯡꯉꯤ ꯃꯁꯤꯗꯒꯤ ꯂꯤꯂꯥꯁꯨ ꯍꯧꯈ꯭ꯔꯦ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯈꯥꯖꯤꯜꯂꯤꯕ ꯇꯔꯥꯁꯤꯡ ꯑꯗꯨꯗꯒꯤ ꯂꯤꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯂꯤꯁꯤꯜꯂꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯄꯥꯏꯅꯔꯤꯕ ꯇꯣꯔꯆꯂꯥꯏꯠꯁꯤꯡ ꯑꯗꯨ ꯀꯥꯞꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯁꯣ ꯂꯣꯟꯖꯔꯕꯁꯨ ꯃꯊꯛꯂꯣꯝꯗꯒꯤ ꯆꯪꯐꯝ ꯂꯩ ꯃꯗꯨꯗ ꯃꯈꯣꯏꯅ ꯀꯩꯔꯥꯛ ꯑꯃ ꯊꯥꯔꯒ ꯀꯥꯈꯠꯂꯛꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯗꯂꯥꯟ ꯑꯗꯨꯗ ꯍꯦꯛ ꯆꯪꯉꯛꯄꯗ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯏꯍꯩ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯖꯩ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯔꯤ ꯁꯨꯕꯅꯤꯅ ꯀꯌꯥ ꯊꯣꯏꯅꯗꯤ ꯀꯤꯈꯤꯗꯦ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯗꯂꯥꯟ ꯑꯗꯨꯒꯤ ꯀꯥ ꯈꯨꯗꯤꯡꯒꯤ ꯆꯪꯗꯨꯅ ꯀꯔꯤ ꯂꯩꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯃꯃꯜ ꯇꯥꯡꯕ ꯂꯩꯇꯦꯡ ꯀꯌꯥ ꯊꯦꯡꯅꯈꯤ ꯃꯗꯨꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯑꯆꯧꯕ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯊꯤꯔꯛꯏ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯆꯪꯕꯗ ꯎꯄꯨ ꯑꯃ ꯊꯦꯡꯅꯈꯤ ꯎꯄꯨ ꯑꯗꯨ ꯃꯈꯣꯏꯅ ꯐꯛꯀꯥꯏꯔꯒ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯕꯗ ꯆꯦ ꯆꯥꯡ ꯈꯔ ꯌꯥꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯆꯦ ꯆꯥꯡ ꯑꯗꯨ ꯎꯄꯨ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯝꯃꯒ ꯑꯃꯨꯛ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯗꯂꯥꯟ ꯃꯈꯥꯗ ꯃꯤ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯍꯨꯔꯥꯟꯕ ꯆꯪꯉꯛꯏꯕ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯃꯈꯥꯔꯣꯝꯗ ꯃꯈꯣꯏꯅ ꯄꯥꯏꯔꯛꯏꯕ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨ ꯀꯥꯞꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯎꯈꯤꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯑꯁꯨꯝ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯇꯥꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯆꯪꯂꯛꯂꯤꯕ ꯃꯈꯣꯏ ꯃꯔꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯁꯣ ꯂꯣꯟꯕ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯅ ꯀꯟꯅ ꯀꯧꯔꯛꯏ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯗꯪ ꯊꯤꯜꯂꯛꯏ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯀꯤꯃꯟꯈꯤꯕꯅ ꯃꯥꯅ ꯊꯣꯛꯄ ꯍꯤꯡꯅꯅꯕ ꯆꯦꯟꯅꯔꯛꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯉꯁꯥꯏ ꯀꯥꯈꯠꯂꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯥꯍꯧꯕ ꯀꯩꯔꯥꯛ ꯑꯗꯨ ꯇꯨꯔꯒ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯃꯈꯣꯏ ꯇꯥꯟꯅꯔꯛꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯈꯥꯗ ꯑꯣꯏꯅ ꯀꯨꯝꯊꯔꯒ ꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯀꯟꯅ
ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯡꯒꯤ ꯋꯥꯡꯃꯗ ꯅꯨꯄꯤ ꯑꯃ ꯇꯞꯅ ꯇꯞꯅ ꯆꯠꯈꯤꯕ ꯑꯗꯨ ꯃꯈꯣꯏ ꯃꯔꯤꯅ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯃꯈꯣꯏ ꯀꯟꯅ ꯑꯃꯨꯛ ꯂꯥꯎꯔꯒ ꯃꯊꯛꯂꯣꯝꯗ ꯆꯦꯟꯈꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯪꯂꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯊꯣꯔꯛꯇꯨꯅ ꯀꯩꯔꯥꯛ ꯌꯥꯎꯗ꯭ꯔꯕꯁꯨ ꯆꯣꯡꯊꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯆꯣꯡꯊꯔꯛꯄꯗ ꯊꯥꯕꯜꯗꯤ ꯃꯈꯣꯡ ꯑꯗꯨ ꯂꯩꯊꯦꯛꯇꯨꯅ ꯁꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯣꯡꯊꯔꯛꯄ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯣꯛꯂꯤꯕ ꯊꯥꯕꯜꯕꯨ ꯊꯥꯡꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯇꯔꯥꯁꯤꯡ ꯑꯗꯨ ꯂꯤꯊꯣꯔꯛꯂꯒ ꯆꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯂꯤꯂꯥ ꯌꯦꯡꯐꯝꯂꯣꯝꯗ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯂꯤꯂꯥ ꯌꯦꯡꯈꯤ꯫ ꯑꯗꯨꯕꯨ ꯊꯥꯕꯜꯗꯤ ꯃꯈꯣꯡ ꯑꯗꯨ ꯌꯥꯝꯅ ꯆꯤꯛꯂꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯄꯨꯔꯛꯇꯨꯅ ꯊꯝꯕꯤꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯊꯥꯕꯜꯗꯨ ꯌꯥꯝꯅ ꯀꯨꯏꯅ ꯃꯥꯒꯤ ꯑꯅꯥꯕ ꯑꯗꯨ ꯐꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯃꯅ ꯐꯖꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯐꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯌꯨꯝ ꯑꯗꯨꯗ ꯂꯩꯅꯕꯒꯤ ꯃꯤꯑꯣꯏ ꯈꯔ ꯍꯥꯏꯅꯕ ꯂꯥꯛꯈꯤ꯫ ꯊꯨꯝ ꯕꯣꯔꯥ ꯈꯥꯎ, ꯑꯂꯨ ꯕꯣꯔꯥ ꯈꯥꯎ, ꯖꯥꯝ ꯕꯣꯔꯥ ꯈꯥꯎ. ꯍꯥꯏ ꯕꯨꯡꯕꯨꯡ, ꯅꯣꯏ ꯄꯨꯄꯨꯗꯤ ꯃꯃꯥꯡ ꯍꯤꯡꯈꯣꯜꯗ ꯄꯨꯄꯨꯒ ꯖꯒꯣꯏ ꯁꯥꯍꯧꯕꯅꯦ꯫ ꯍꯥꯏ ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯍꯣꯅꯦ ꯊꯕꯛ ꯇꯧꯍꯧꯕꯅꯦ ꯍꯥꯏꯕ꯫ ꯃꯈꯨꯠꯇꯣ ꯕꯨꯕꯣꯛꯇ ꯊꯤꯟꯗꯨꯅ ꯆꯕꯦꯡ ꯆꯕꯦꯡ ꯌꯥꯝ ꯉꯥꯡꯍꯧꯕꯅꯤ꯫ ꯃꯟꯆꯅ ꯐꯥꯔꯛꯄ ꯅꯨꯄꯤꯅꯤꯅ ꯃꯣꯠ ꯃꯥꯟꯅꯔꯛꯇ꯭ꯔ ꯃꯥꯜꯂꯦ꯫ ꯅꯨꯡꯇꯤꯒꯤ ꯈꯟꯅꯩ ꯍꯅꯨꯊꯪꯁꯤꯗ꯫ ꯏꯌꯥ ꯌꯦꯡꯉꯨꯅꯦ ꯃꯁꯦ꯫ ꯍꯥꯏ ꯅꯪꯒꯤ ꯋꯥꯗꯨ ꯅꯣꯏ ꯏꯄꯨ ꯇꯥꯔꯗꯤ ꯁꯣꯔ ꯁꯠꯆꯈꯤꯅꯤꯀꯣ꯫ ꯁꯠꯂꯣꯏꯌꯦ ꯑꯩꯈꯣꯏꯗꯤ ꯄ꯭ꯔꯁꯥꯠ ꯊꯝꯃꯦ꯫ ꯑꯗꯨꯒ ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣꯅꯦ? ꯏꯄꯨ ꯗꯨꯀꯥꯟꯗ ꯆꯠꯀꯦ ꯇꯧꯕꯅꯤ, ꯆꯥ ꯃꯅꯥ ꯂꯩꯔꯨꯒꯦ꯫ ꯄꯨꯄꯨ ꯍꯣꯏꯁꯤ ꯃꯥꯏꯕꯅꯦꯗꯤ ꯍꯥꯏꯔꯒ ꯆꯥ ꯃꯅꯥ ꯄꯦꯀꯦꯠ ꯑꯃ ꯐꯥꯎꯕ ꯊꯣꯛꯍꯟꯕ ꯉꯝꯗꯦꯍꯦ꯫ ꯑꯩ ꯆꯠꯂꯣ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯔꯤꯗꯣ꯫ ꯑꯁꯨꯝꯅ ꯕꯨꯡꯕꯨꯡ ꯑꯃꯗꯤ ꯑꯃꯥꯏꯕ ꯑꯇꯣꯟ ꯁꯅꯥ ꯎꯅꯕ ꯂꯥꯛꯂꯤꯕ ꯑꯍꯟ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯕꯨꯡꯕꯨꯡꯁꯨ ꯃꯥꯒꯤ ꯗꯨꯀꯥꯟꯗ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯨꯡꯕꯨꯡꯅ ꯈꯜꯂꯤ, ꯑꯃꯥꯏꯕꯅꯤ ꯀꯥꯏꯅ ꯅꯣꯡꯃꯩꯅ ꯍꯦꯛ ꯀꯥꯞꯄꯗꯤ ꯁꯤꯅꯤꯗꯣ, ꯃꯟꯆꯅꯒ ꯌꯥꯔꯣꯏꯌꯦꯕ꯫ ꯑꯁꯣꯝꯗꯁꯨ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯈꯜꯂꯤ, ꯑꯃꯥꯏꯕ ꯑꯩꯈꯣꯏꯗ ꯎꯁꯤꯠꯇꯕꯒ ꯁꯥꯔꯗꯅ ꯆꯝꯄ꯭ꯔꯥꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯁꯨꯡꯒꯥꯏꯕꯗ ꯆꯤꯡꯊꯦꯛꯀꯗꯕ ꯃꯥꯅꯁꯨ ꯑꯁꯨꯝꯅ ꯈꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯃꯥꯏꯕ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ꯫ ꯑꯃꯥꯏꯕ ꯑꯇꯣꯟ ꯁꯅꯥꯅ, ꯍꯩꯃꯥ ꯕꯩꯒꯥ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯂꯥꯎ ꯁꯦ ꯂꯧꯔꯤꯁꯤꯗ ꯍꯦꯛꯇ ꯐꯝꯃꯨ꯫ ꯍꯥꯏ ꯀꯩ ꯂꯩꯔꯒꯦꯅꯦ ꯅꯪꯅ ꯂꯥꯛꯄꯁꯤꯕꯣ? ꯑꯣꯖꯥꯒ ꯋꯥꯐꯝ ꯑꯃꯠꯇ ꯇꯥꯟꯅꯖꯅꯤꯡꯗꯨꯅ ꯂꯥꯛꯆꯕꯅꯤ, ꯈꯔꯁꯨ ꯂꯨꯕ꯫ ꯇꯥꯟꯅꯁꯤ꯫ ꯍꯥꯏ ꯃꯕꯣꯛ, ꯑꯉꯥꯡꯁꯤꯡꯗ ꯆꯥ ꯒꯤꯂꯥꯁ 2ꯗ ꯁꯦꯝꯍꯜꯂꯛꯎ, ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯇꯣꯟ ꯁꯅꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯇꯣꯟ ꯁꯅꯥꯅ ꯕꯩꯒꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯃꯥꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯍꯪꯉꯤ꯫ ꯑꯗꯨꯗ ꯕꯩꯒꯅ, ꯑꯣꯖꯥ ꯃꯟꯇ꯭ꯔꯤꯒꯤ ꯌꯨꯝꯖꯥꯎꯗꯨ ꯂꯥꯏ ꯑꯃꯨꯛ ꯇꯝꯅꯕ ꯍꯧꯔꯦ, ꯊꯋꯥꯏ ꯃꯔꯤꯗꯨ ꯃꯄꯥꯟ ꯊꯣꯔꯛꯑꯦ ꯑꯣꯖꯥ꯫ ꯑꯗꯨꯛ ꯆꯦꯛꯁꯤꯟꯅ ꯐꯥꯖꯤꯜꯂꯝꯕ ꯑꯗꯨꯕꯨ ꯀꯔꯝꯅ ꯊꯣꯔꯛꯂꯤꯕ ꯑꯗꯨꯗꯤ? ꯑꯣꯖꯥ ꯌꯨꯝꯗꯨꯗ ꯃꯈꯣꯏ ꯁꯛꯈꯪꯗꯕ ꯃꯤ ꯈꯔ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯅ ꯁꯣꯛꯍꯩꯗꯕ ꯄꯥꯏꯍꯩꯗꯕ ꯄꯣꯠ ꯆꯩ ꯄꯥꯏꯔꯝꯒꯗꯕ ꯃꯥꯜꯂꯤ, ꯑꯗꯨꯅ ꯑꯃꯨꯛ ꯁꯥꯐꯣꯡꯅꯩꯅꯤ ꯑꯣꯖꯥ꯫ ꯅꯍꯥꯟꯋꯥꯏ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯟꯈꯤꯕꯅꯤꯅ ꯍꯟꯗꯛꯁꯨ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯑꯣꯖꯥ꯫ ꯌꯨꯝꯗꯨꯗ ꯇꯝꯅꯕ ꯍꯧꯔꯛꯄꯁꯤꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯒꯦ? ꯑꯣꯖꯥ ꯍꯞꯇꯥꯃꯨꯛ ꯐꯥꯔꯦꯅ ꯍꯥꯏ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯔꯤ꯫ ꯃꯈꯣꯏꯗꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯗꯤ ꯀꯌꯥ ꯊꯣꯏꯅ ꯀꯩꯁꯨ ꯇꯧꯗꯦ, ꯑꯗꯨꯒ ꯅꯨꯡꯗꯥꯡꯗꯗꯤ ꯌꯥꯝ ꯁꯥꯊꯤ ꯍꯥꯏꯔꯤ ꯑꯣꯖꯥ꯫ ꯑꯇꯣꯞꯄ ꯃꯥꯏꯕꯁꯨ ꯂꯥꯛꯑꯝꯃꯦ ꯍꯥꯏ, ꯑꯗꯨ ꯉꯝꯗꯕꯗꯒꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯣꯖꯥ꯫ ꯍꯥꯏ ꯉꯥꯏꯈꯣꯅꯦ, ꯅꯪꯗꯤ ꯌꯥꯝ ꯀꯨꯞꯅꯕꯨ ꯈꯪꯉꯤ, ꯅꯪꯕꯨ ꯆꯠꯂꯨꯔꯕ꯭ꯔꯣ? ꯍꯣꯏ ꯑꯣꯖꯥ ꯆꯠꯂꯨꯔꯦ, ꯄꯥꯏꯔꯒꯕꯨ ꯁꯨꯃꯥꯡꯗ ꯂꯪꯊꯣꯔꯛꯏꯗ꯫ ꯑꯩꯁꯨ ꯃꯁꯤꯗꯤ ꯑꯣꯖꯥꯒ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦꯗꯅ ꯂꯥꯛꯆꯔꯤꯕꯁꯤꯅꯤ꯫ ꯑꯩꯒꯤ ꯑꯣꯖꯥ ꯍꯦꯟꯖꯨꯅ ꯍꯥꯟꯅ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯐꯥꯖꯤꯜꯂꯝꯕ ꯊꯋꯥꯏꯅꯤ꯫ ꯃꯥꯅ ꯍꯥꯏꯔꯝꯕ ꯅꯣꯡꯃꯗꯤ ꯊꯋꯥꯏ ꯑꯁꯤ ꯁꯣꯏꯗꯅ ꯅꯥꯟꯊꯣꯔꯛꯈꯤꯅꯤ, ꯃꯇꯝꯗꯨꯗ ꯃꯍꯨ ꯃꯌꯥꯏ ꯈꯔ ꯃꯥꯡꯒꯅꯤ, ꯑꯗꯨꯅ ꯑꯩꯅ ꯂꯩꯇꯥꯏꯅꯔꯒ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯅꯗꯤ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤꯅꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯕꯩꯒꯗ ꯍꯥꯏꯔꯛꯏ, ꯍꯥꯏ ꯅꯪꯁꯨ ꯑꯩꯒꯤ ꯏꯈꯥꯗ ꯂꯩꯗꯅ ꯂꯩꯋꯥ ꯀꯌꯥ ꯇꯝꯂꯤꯕꯅꯤ, ꯅꯪꯁꯨ ꯌꯨꯝ ꯑꯗꯨꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯈꯔꯗꯤ ꯈꯪꯂꯝꯕ ꯌꯥꯏꯗꯅ ꯍꯥ? ꯑꯣꯖꯥ ꯈꯔꯗꯤ ꯈꯪꯉꯤ꯫ ꯑꯣꯖꯥ ꯌꯨꯝꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯗꯣꯂꯥꯟ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯄꯔꯦꯡ ꯁꯥꯟꯅ ꯂꯦꯞꯄꯒ ꯂꯩꯍꯧꯏ꯫
ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯑꯅꯤ ꯑꯃꯅ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯑꯅꯤ ꯑꯃꯅ ꯅꯨꯄꯥꯅꯤ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥꯅꯤ ꯑꯗꯨꯒ ꯑꯃ ꯑꯗꯨꯅ ꯃꯃꯥ ꯃꯥꯜꯂꯤ nupa anidusu amadi nupa masani aduga ama aduna mapa mali makoise imung manungsu mali waja mani makoido imung manungni ado fare hayeng ayuktu oine chatlasi aduga kari no haibado yengdasiko hoi waja adudi ai amu hanjakrage hey ngaiko sa thakisiko asunna amaiba baigadu jumlomda hankhei matam aduda amaiba aton sarana khali aigi oja heju nahana hingdingaida hairambadu soija adunadi handaki matang sida aina soidina loisindaba yaroidori adunadi horena hingsi ai yumatu satlaga kari kamdobuno haibadu amtang yenglukige asumna khallaga amaiba aton sanasu yumda lehori asumna matam adu hawkhiduna numidangi matam oirakki matam aduda yum aduda leiriba mukoi ahum adu wari sanarei mukoi ahum adu mama macha mapa ngaktani mukoi imung manungni matam aduda mapa oriba lokendrona hai mama hoji aikhoina yum asida leiribase yamna khutung saroi aduna hayengmak yumse thaduklaga chatlasi sen simdo mange sumangja khasin tamo adu yamba senphum dubu trai na hekta manghan be yabo ngarang la amba maiba duna magi oza amalei maga tana sena hairami dudi asunna wari sanari ngai makhoi gi masanupi adu namu hairi ima sen singdo mangja khasu aidi hauji ma hekta chaning labani babana haisu haibani aidi yumsidai leinin trebo asunna wari sanari ngai yumthak adu ki talana duda mi chatpagi makhol tarakle khonjal adu tabada makhoi ahum adu mathaklomda yengkhatli masidagi makhoina phamliba sofa adudagi makhong thangalaga tumin leikhi tanja aduda yumthaki doran kafam aduda karigumba pot ama ontharakpagi khonjal tarai khonjal aduna leimaide hek takhibaga nupi amana kanna lawrai aduga kanna kablakhi asumna torakpa aduda yumaduda thalamba blak adu mutkhei mai he mutkibadagi yum aduda nauna lakpa nupa adugi masanupi adu kanna lawrai mahang adumna kanna lawrakpa aduda lokendro amadi magi nupi apabina kaidore haiduna koipa marga thirami matam aduda makhoigi masanupi nemisa adu phanglamdi masidagi apabina nemisa haiduna kauduna koithi thiri adubu phangba kauba laikhide asumna thibida phangdaba aduda apabidu kappa horakle maduda lokendrona kaptanaba themjinbirami asumna tawnari ngai tanja aduda maisu lakle mai laklabani na makhoi wakhal khara thokraduna makhoi ke masanupi nemisabu kauduna thibe horakle makhoina adumna kaurakpa aduda masanupidu mathak thangba ka adumdagi kanna lawba tarai khonjal adu hek tabaga lokendro amadi apabi adu mathaklomda parap singkhatki aduga makhoina mathak thangba ka sing aduda koi thirakpada ka amada amuk nemisana kan kapagi law khongduna saina khangbagi khonjal tarai masidagi nemisana kappa lawba tariba ka adu tamna lokendro amadi magi nupi apabi adu chensilli makhoina ka adu hek yogakpada thong adu masa matomta lonsinki makoidi changsinbang nanghori maduda lokendrona thong adu hanganaba yamna kana honaki adubu upai leikhidi tanja aduda apabi gi sayengda kanagumba amana pairaki apabi adu swai lauduna tungda sat leithuaga yengi matam aduda mamai nguru ngona mamai sit nanbi nupi ama lepaga leramki madu ubada apabi ki khibana kanna lauraga makharomda senthanaba honai adubu mahang hek chenthage torpada magi makhuk aduda kanagumba amana jalaga atupa ka amada singsinki maduda lokendrona apabi gi makhut paiduna jalubata lokendrobu kanagumba amana kauthorki chaina khol aduna mahak ngahaktang leimaida tasinduna khangi mahang adumna tawringaida apabi su ka amada singsinki aduga thongadu masa matomta lonsinki lokendrodu tawpham khangdrei masanupigi ka aduda amuksen apabigi ka aduda amuksen tawduna mahak kangaunari
ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯀꯥꯆꯤꯟ ꯑꯃꯗ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯨꯁꯤꯟ ꯅꯨꯄꯥ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯂꯣꯀꯦꯟꯗ꯭ꯔꯣꯅ "ꯑꯩꯕꯨ ꯁꯣꯍꯜꯂꯣ" ꯍꯥꯏꯅ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯑꯃꯨꯕ ꯑꯗꯨꯗ ꯃꯈꯨꯠꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯤꯟꯖꯤꯜꯂꯨꯔꯤꯕ ꯑꯗꯨꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯤ ꯃꯈꯣꯡꯗ ꯑꯣꯏꯔꯝꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯅꯥꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯎꯔꯨꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯄꯥꯕꯤ ꯑꯗꯨ ꯃꯥꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯣꯀꯦꯟꯗ꯭ꯔꯣꯅ "ꯅꯪꯗꯤ ꯀꯝꯗꯧꯅ ꯆꯦꯟꯊꯣꯔꯛꯏꯕ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯄꯥꯕꯤꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯀꯥ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯕꯒ ꯃꯨꯁꯤꯟ ꯃꯨꯕ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯩꯒꯤ ꯁꯝꯁꯦ ꯄꯥꯏꯔꯒ ꯀꯣꯏꯆꯤꯡ ꯆꯤꯡꯏ, ꯑꯗꯨꯒ ꯈꯪꯊꯥ ꯊꯥꯗꯣꯔꯛꯏꯅꯤ꯫ ꯃꯈꯣꯏꯅ ꯍꯦꯛ ꯊꯥꯗꯣꯔꯛꯄꯒꯅꯤ ꯑꯩꯅ ꯀꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯏꯁꯦ꯫ ꯑꯩꯅ ꯀꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯗ ꯃꯈꯣꯏ ꯇꯥꯃꯣꯅ ꯂꯥꯎꯕ ꯇꯥꯕꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯁꯤꯅꯤ." ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨꯗ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯈꯤ꯫ ꯑꯗꯨꯗ ꯂꯣꯀꯦꯟꯗ꯭ꯔꯣꯅ "ꯀꯅꯥꯅꯣ?" ꯍꯥꯏꯅ ꯂꯥꯎꯈꯤ꯫ ꯃꯗꯨꯗ ꯊꯣꯡꯖꯥꯎ ꯑꯗꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ "ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯨ" ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯣꯀꯦꯟꯗ꯭ꯔꯣ ꯑꯃꯗꯤ ꯑꯄꯥꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨꯅ ꯀꯅꯥꯅꯣ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯄꯔꯞ ꯄꯔꯞ ꯀꯨꯝꯊꯔꯛꯂꯤ, ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯇꯣꯟ ꯁꯅꯥ ꯑꯗꯨ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗ ꯂꯣꯀꯦꯟꯗ꯭ꯔꯣꯅ "ꯀꯅꯥ ꯍꯪꯕꯅꯣ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯇꯣꯟ ꯁꯅꯥꯅ "ꯑꯩ ꯌꯨꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯕ ꯂꯥꯛꯄꯅꯤ" ꯍꯥꯏꯅ ꯈꯨꯝꯃꯛꯈꯤ꯫ ꯃꯗꯨꯗ ꯂꯣꯀꯦꯟꯗ꯭ꯔꯣꯅ "ꯁꯣꯝꯁꯤ ꯑꯃꯥꯏꯕ ꯑꯣꯏꯕꯤꯔꯕ꯭ꯔꯥ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ "ꯍꯣꯏ ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯇꯥꯔꯦ꯫ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯧꯔꯤꯕꯁꯤꯡꯁꯦ ꯅꯈꯣꯏꯅꯅꯤ, ꯑꯗꯨꯅ ꯈꯔ ꯋꯥꯖꯕ ꯇꯥꯕꯅꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯑꯣꯏꯒꯗꯧꯔꯤꯕ? ꯅꯈꯣꯏꯅ ꯃꯤꯅ ꯍꯥꯏꯕ ꯏꯟꯗꯕ ꯑꯩ ꯃꯉꯥꯏꯔꯦ ꯈꯜꯂꯨꯕ ꯑꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯌꯨꯝꯕꯨ ꯑꯁꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯀꯥꯗ ꯀꯥꯒꯅꯨ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯅꯈꯣꯏꯗꯤ ꯀꯥꯔꯨꯔꯤꯕ ꯍꯥ? ꯅꯈꯣꯏꯅ ꯂꯥꯏꯕꯨ ꯎꯁꯤꯠꯇꯕꯗꯒꯤ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯐꯥꯖꯤꯜꯂꯤꯕ ꯀꯥ ꯑꯗꯨ ꯊꯣꯡ ꯍꯥꯡꯉꯨꯔꯦ꯫ ꯑꯗꯨꯅ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯎꯔꯦꯗꯅ." ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯇꯣꯟ ꯁꯅꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯣꯀꯦꯟꯗ꯭ꯔꯣꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯄꯥꯕꯤꯗ ꯌꯦꯡꯂꯒ "ꯃꯃꯥ, ꯀꯔꯤꯅꯣ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯔꯤꯁꯦ? ꯍꯥ? ꯑꯩꯅꯁꯨ ꯌꯨꯝꯊꯛꯇ ꯀꯥꯔꯨꯅꯣꯅ ꯍꯥꯏꯗꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ?" "ꯃꯈꯣꯏꯕ, ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ꯫ ꯅꯣꯡꯃ ꯏꯆꯥꯅꯤ ꯃꯤꯆꯥꯅ ꯃꯊꯛꯀꯤ ꯀꯥ ꯑꯃꯗ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩꯔꯤꯉꯩꯗ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯃꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯍꯥꯏꯌꯦ꯫ ꯑꯗ ꯃꯥꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯤꯒꯨꯝꯕ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯖꯥꯠꯂꯥ ꯍꯥꯏꯗꯅ ꯁꯣꯗꯣ ꯐꯛꯀꯥꯏꯔꯒ ꯆꯪꯉꯨꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯗꯨꯝ ꯕꯦꯔꯥ ꯀꯥꯔꯛꯈ꯭ꯔꯕꯅꯤ꯫ ꯋꯥꯔꯤꯁꯤꯁꯨ ꯉꯔꯥꯡ ꯅꯍꯥꯟꯇ ꯃꯥꯅ ꯍꯥꯏꯔꯛꯄꯅꯤ." "ꯑꯣꯖꯥ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯕ? ꯃꯥꯅ ꯊꯣꯡꯗꯣ ꯍꯥꯡꯂꯨꯕꯗꯨꯗ ꯃꯉꯣꯟꯗ ꯇꯥꯏꯅꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯣꯖꯥ." "ꯅꯠꯇꯦ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯃꯠꯇ ꯆꯨꯝꯗꯦ꯫ ꯑꯁꯦꯡꯕꯗꯣ ꯍꯥꯏꯍꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯅꯈꯣꯏꯕꯨ ꯀꯟꯕ ꯉꯝꯂꯣꯏꯀꯣ." "ꯍꯥꯏ ꯑꯄꯥꯕꯤ, ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯑꯣ, ꯀꯩꯅꯣꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯜꯂꯤꯁꯦ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯄꯥꯕꯤꯕꯨ ꯐꯨꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯄꯥꯕꯤꯅ ꯑꯁꯦꯡꯕꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯈꯤ꯫ "ꯃꯈꯣꯏꯕ, ꯑꯩ ꯑꯁꯦꯡꯕꯗꯣ ꯍꯥꯏꯖꯔꯒꯦ꯫ ꯏꯆꯥꯅꯤ ꯃꯤꯆꯥꯒ ꯑꯩꯒꯅ ꯅꯣꯡꯃ ꯀꯥ ꯑꯗꯨꯗ ꯀꯔꯤ ꯂꯩꯕ ꯖꯥꯠꯅꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩ ꯈꯟꯗꯨꯅ ꯃꯊꯛꯇ ꯀꯥꯈꯠꯂꯨꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯀꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯆꯧꯕ ꯕꯦꯒ ꯑꯃ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯕꯦꯒ ꯑꯗꯨ ꯏꯆꯥꯅꯤ ꯃꯤꯆꯥꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯃꯃꯜ ꯌꯥꯝꯂꯕ ꯂꯩꯇꯦꯡ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯃꯤꯆꯥꯒ ꯑꯩꯒꯅ ꯕꯦꯒ ꯇꯥꯔꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯀꯥ ꯑꯗꯨ ꯊꯣꯡ ꯍꯥꯡꯂꯒ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯂꯩꯕ ꯖꯥꯠꯅꯣ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯌꯦꯡꯅꯤꯡꯈꯤ꯫ ꯃꯁꯤꯗꯒꯤ ꯏꯕꯥꯅꯤꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯒꯤ ꯑꯍꯣꯕꯗ ꯌꯦꯡꯂꯨꯕꯗ ꯏꯔꯪ ꯂꯪꯕ ꯄꯣꯠ ꯑꯃ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯏꯕꯥꯅꯤꯅ ꯁꯅꯥ ꯂꯨꯄꯥ ꯑꯣꯏꯔꯕꯩ ꯈꯟꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯁꯣꯗꯣ ꯐꯛꯀꯥꯏꯔꯒ ꯃꯅꯨꯡꯗ ꯆꯪꯉꯨꯕꯗꯗꯤ ꯀꯨꯔꯤꯒꯤ ꯑꯆꯧꯕ ꯈꯨꯖꯥꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯖꯥꯏ ꯑꯗꯨ ꯐꯤ ꯑꯃꯅꯁꯨ ꯀꯨꯞꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯏꯆꯥꯅꯤ ꯃꯤꯆꯥꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯨꯕꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯃ ꯄꯥꯏꯊꯣꯔꯛꯂꯒ ꯅꯤꯃꯤꯆꯥꯒꯤ ꯃꯃꯥꯏꯗ ꯊꯥꯈꯤ꯫ ꯑꯗꯨꯗꯒꯤ ꯏꯕꯥꯅꯤ ꯀꯤꯔꯛꯇꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯄꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯆꯥꯅꯤ ꯃꯤꯆꯥꯁꯦ ꯑꯍꯤꯡ ꯑꯍꯤꯡ ꯂꯥꯏꯅ ꯆꯦꯟꯕ ꯑꯗꯨꯝ ꯍꯧꯈ꯭ꯔꯕꯅꯤ꯫ ꯃꯥꯕꯨ ꯁꯦꯟꯅꯕꯗ ꯑꯩꯁꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ꯫ ꯅꯣꯡꯃ ꯑꯩꯅ ꯅꯤꯃꯤꯆꯥꯕꯨ ꯑꯁꯨꯝ ꯁꯦꯟꯅꯕꯗ ꯅꯤꯃꯤꯆꯥꯗꯣ ꯌꯥꯝꯅ ꯀꯤꯕ ꯁꯛꯇꯝ ꯑꯃꯗ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯂꯥꯏ ꯈꯣꯏꯔꯝꯃꯒ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯍꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯤꯃꯤꯆꯥꯒꯤ ꯄꯨꯟꯁꯤ ꯂꯧꯒꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯃꯤꯆꯥꯗꯣ ꯋꯥꯟꯊꯔꯛꯈꯤ꯫ "ꯑꯣ, ꯑꯗꯨꯅꯅꯤꯗꯅ
ꯃꯃꯥꯅ ꯌꯨꯝꯁꯤꯗꯒꯤ ꯍꯟꯁꯤ ꯌꯥꯗ꯭ꯔꯤꯕꯁꯤꯗꯤ ꯑꯃꯥꯏꯕ ꯀꯧꯔꯒ ꯌꯦꯡꯁꯤ ꯍꯥꯏꯗꯅ ꯑꯁꯨꯝ ꯂꯩꯔꯤꯕꯁꯤꯗꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯍꯣꯏ ꯃꯥꯅꯤ ꯃꯈꯣꯏꯕ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯝꯗꯧꯕ ꯇꯥꯔꯤꯒꯦ ꯏꯆꯥꯅꯤ ꯃꯤꯆꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯀꯟꯕ ꯉꯝꯂꯣꯏꯗ꯭ꯔꯣ ꯏꯕꯨꯡꯉꯣ ꯌꯦꯡꯁꯤ ꯌꯨꯝ ꯑꯁꯤꯗ ꯊꯋꯥꯏ ꯃꯔꯤ ꯂꯩ ꯊꯋꯥꯏ ꯑꯅꯤꯗꯤ ꯑꯍꯟ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯤꯅꯨꯡꯁꯤ ꯈꯔ ꯄꯣꯛꯏ ꯑꯗꯨꯅꯅꯤ ꯅꯪꯒꯤ ꯅꯨꯄꯤꯗ ꯂꯥꯏ ꯈꯣꯏꯔꯝꯃꯨ ꯍꯥꯏꯔꯝꯂꯤꯕꯗꯨ ꯑꯗꯨꯒ ꯊꯋꯥꯏ ꯑꯅꯤꯗꯤ ꯑꯉꯥꯡꯅꯤ ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯁꯥꯊꯤ ꯃꯈꯣꯏ ꯑꯅꯤꯅꯅꯤ ꯑꯀꯤ ꯑꯈꯪ ꯄꯣꯛꯍꯜꯂꯤꯕꯁꯦ ꯑꯗꯨ ꯑꯣꯖꯥ ꯃꯈꯣꯏꯗꯤ ꯀꯔꯝꯅ ꯌꯨꯝꯁꯤꯗ ꯑꯁꯤꯕ ꯊꯋꯥꯏ ꯑꯣꯏꯅ ꯂꯩꯈꯤꯕꯅꯣ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤꯗ ꯌꯨꯝꯁꯦ ꯅꯤꯡꯊꯧꯒꯤ ꯂꯣꯏꯁꯪꯗ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯝꯕ ꯅꯨꯄꯥ ꯑꯃꯒꯤ ꯌꯨꯝꯅꯤ ꯃꯥꯒꯤ ꯃꯆꯥ ꯑꯃꯠꯇ ꯌꯥꯎꯖꯗꯦ ꯑꯗꯨꯅ ꯃꯥꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯌꯥꯏꯃꯗ ꯄꯤꯊꯣꯛꯂꯝꯃꯤ ꯃꯅꯥꯎ ꯅꯨꯄꯥ ꯌꯥꯏꯃꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕ ꯑꯗꯨꯗ ꯄꯦꯟꯕꯗꯒꯤ ꯄꯤꯊꯣꯛꯂꯝꯕꯅꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯃꯅꯥꯎ ꯅꯨꯄꯥ ꯌꯥꯏꯃ ꯑꯗꯨꯅ ꯌꯨꯝꯁꯦ ꯄꯥꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯈꯨꯜ ꯑꯁꯤꯒꯤ ꯖꯃꯤꯟꯗꯥꯔ ꯑꯗꯨꯅ ꯂꯥꯛꯂꯒ ꯌꯨꯝ ꯑꯁꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯅꯥ ꯇꯨꯂꯥ 500ꯗ ꯌꯣꯜꯂꯝꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯧꯔꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤ ꯋꯥꯐꯝ ꯑꯗꯨꯒꯤ ꯁꯥꯈꯤ ꯁꯥꯕꯟ ꯂꯩꯇ꯭ꯔꯕꯁꯨ ꯅꯝꯗꯨꯅ ꯂꯧꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯟꯇ꯭ꯔꯤꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯌꯥꯏꯃ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯈꯤ ꯀꯥꯏꯅꯊꯪꯗ ꯖꯃꯤꯟꯗꯥꯔ ꯑꯗꯨꯅ ꯉꯝꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯩꯁꯤꯟꯈꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯖꯃꯤꯟꯗꯥꯔ ꯑꯗꯨꯒꯤ ꯃꯤꯆꯪꯗ ꯂꯩꯈꯤ ꯃꯔꯝꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯖꯃꯤꯟꯗꯥꯔ ꯑꯗꯨꯒꯤ ꯃꯍꯩ ꯃꯆꯨꯝ ꯆꯥꯔꯤꯕꯅꯤ ꯖꯃꯤꯟꯗꯥꯔ ꯑꯗꯨꯒꯤ ꯂꯧꯁꯤꯡ ꯀꯌꯥ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯎꯔꯤ ꯃꯥꯒꯤ ꯊꯕꯛ ꯁꯨꯐꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯊꯕꯛ ꯁꯨꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯆꯪꯗ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯌꯥꯏꯃ ꯑꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯍꯜꯂꯨ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯃꯁꯤꯗꯒꯤ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯄꯗꯒꯤ ꯐꯨꯅꯔꯛꯄꯗ ꯖꯃꯤꯟꯗꯥꯔ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯈꯔ ꯁꯣꯛꯈꯤ ꯃꯁꯤꯗꯒꯤ ꯖꯃꯤꯟꯗꯥꯔ ꯑꯗꯨꯅ ꯃꯟꯇ꯭ꯔꯤꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨ ꯌꯨꯝ ꯑꯁꯤꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤ ꯃꯥꯇ ꯅꯠꯇꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤꯕ ꯀꯥ ꯑꯗꯨꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯀꯔꯤꯝꯇ ꯄꯤꯖꯗꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯕ ꯑꯗꯨꯗ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯁꯤꯈꯤ ꯃꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯇꯝꯅꯕ ꯍꯧꯔꯛꯈꯤ ꯖꯃꯤꯟꯗꯥꯔ ꯑꯗꯨꯁꯨ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗ ꯃꯟꯇ꯭ꯔꯤꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕ ꯀꯥ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯈꯤ ꯃꯁꯤꯗꯒꯤ ꯀꯤꯅꯔꯛꯇꯨꯅ ꯌꯨꯝ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤ ꯀꯌꯥ ꯃꯊꯪ ꯌꯨꯝ ꯑꯁꯤꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯨꯝ ꯁꯤꯔꯛꯄꯗꯒꯤ ꯑꯩꯒꯤ ꯑꯣꯖꯥ ꯍꯦꯟꯖꯨ ꯅꯍꯥꯒ ꯄꯨꯟꯅ ꯇꯥꯟꯅꯔꯒ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯊꯧꯔꯤ ꯌꯥꯜꯂꯤꯕ ꯀꯥ ꯑꯗꯨꯗ ꯍꯣꯏꯖꯤꯜꯂꯒ ꯐꯥꯖꯤꯜꯂꯒ ꯊꯅꯝꯕꯅꯤ ꯑꯗꯨ ꯑꯃꯨꯛ ꯅꯈꯣꯏꯅ ꯊꯥꯗꯣꯛꯎꯔꯦꯗꯅ ꯑꯗꯣ ꯑꯣꯖꯥ ꯎꯄꯥꯏ ꯑꯃ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩ ꯑꯣꯖꯥꯒꯤ ꯈꯣꯡ ꯁꯣꯛꯅ ꯍꯥꯏꯖꯔꯤ ꯑꯣꯖꯥ ꯌꯦꯡꯁꯤ ꯑꯗꯨ ꯉꯁꯤꯗꯤ ꯌꯥꯔꯣꯏ ꯍꯌꯦꯡꯗꯣ ꯑꯩ ꯂꯥꯛꯂꯒꯦ ꯑꯗꯨꯒ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯁꯤ ꯉꯁꯤꯒꯤꯗꯤ ꯅꯈꯣꯏꯁꯨ ꯇꯨꯃꯤꯟ ꯂꯩꯔꯣ ꯑꯣꯖꯥ ꯏꯆꯥ ꯅꯨꯄꯤ ꯃꯤꯃꯤꯆꯥꯗꯤ ꯀꯝꯗꯧꯕ ꯃꯥꯁꯨ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯑꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯁꯥꯟꯅꯖꯔꯁꯅꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯩꯅ ꯁꯣꯏꯗꯅ ꯂꯩꯇꯥꯏꯅꯔꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯇꯣꯟ ꯁꯅꯥꯅ ꯂꯩꯋꯥ ꯑꯃ ꯃꯈꯨꯠꯇ ꯁꯣꯜꯂꯒ ꯂꯣꯀꯦꯟꯗ꯭ꯔꯣ ꯑꯃꯗꯤ ꯑꯄꯥꯕꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯍꯌꯦꯡ ꯂꯥꯛꯑꯒꯦ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯑꯃꯥꯏꯕ ꯑꯇꯣꯟ ꯁꯅꯥꯅ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯃꯤ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯅꯆꯥꯅꯨꯄꯤꯅ ꯂꯥꯎ ꯈꯣꯡꯂꯕꯁꯨ ꯅꯈꯣꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕ ꯌꯥꯗꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯇꯣꯟ ꯁꯅꯥ ꯃꯌꯨꯝꯗ ꯍꯟꯈꯤ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯃꯥꯏꯕ ꯑꯇꯣꯟ ꯁꯅꯥ ꯑꯃꯗꯤ ꯑꯃꯥꯏꯕ ꯕꯩꯒ ꯌꯨꯝ ꯑꯗꯨꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯏ ꯑꯁꯨꯝꯅ ꯂꯥꯛꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯒ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯃꯈꯣꯏꯅ ꯆꯪꯂꯛꯂꯤꯕ ꯀꯥ ꯑꯁꯤ ꯃꯃꯥꯡꯗ ꯑꯃꯥꯏꯕ ꯍꯦꯟꯖꯨ ꯅꯍꯥꯒ ꯑꯃꯥꯏꯕ ꯑꯇꯣꯟ ꯁꯅꯥꯒꯅ ꯀꯣꯔꯤꯒꯤ ꯄꯥꯇ꯭ꯔ ꯊꯝꯈꯤꯕ ꯀꯥ ꯑꯗꯨꯅꯤ ꯀꯥ ꯑꯗꯨꯗꯅꯤ ꯃꯈꯣꯏ ꯃꯤꯑꯣꯏ ꯀꯌా ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤꯕꯗꯨꯁꯨ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯇꯣꯟ ꯁꯅꯥꯅ ꯃꯥꯒꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯄꯗ ꯌꯨꯝ ꯑꯗꯨꯗ ꯃꯤꯅ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯕꯩꯒꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯣꯀꯦꯟꯗ꯭ꯔꯣ ꯑꯃꯗꯤ ꯑꯄꯥꯕꯤꯗ ꯀꯤꯗꯅꯕ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯃꯤꯃꯤꯆꯥ ꯑꯗꯨ ꯑꯃꯝꯕ ꯀꯥ ꯑꯃꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ
ꯃꯃꯥꯕꯨ ꯃꯈꯧꯔꯤ ꯃꯦꯠꯈꯤ ꯑꯗꯨꯒ ꯀꯟꯅ ꯀꯟꯅ ꯂꯥꯎꯈꯤ ꯃꯁꯤꯗꯒꯤ ꯂꯣꯀꯦꯟꯗ꯭ꯔꯣ ꯑꯃꯗꯤ ꯑꯃꯥꯏꯕ ꯚꯩꯒꯅ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ ꯑꯃꯥꯏꯕ ꯚꯩꯒꯅ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯕꯁꯨ ꯍꯧꯔꯛꯏ ꯁꯣꯝꯗ ꯑꯃꯥꯏꯕ ꯑꯇꯣꯟ ꯁꯅꯥꯁꯨ ꯂꯩꯋꯥ ꯂꯦꯞꯇꯅ ꯁꯣꯜꯂꯤ ꯑꯁꯨꯝ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯤꯃꯤꯁꯥꯒꯤ ꯃꯌꯥꯗꯒꯤ ꯑꯃꯨꯕ ꯃꯩꯈꯨ ꯃꯄꯩ ꯃꯄꯩ ꯄꯥꯏꯊꯣꯛꯄ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤ ꯅꯦꯃꯤꯁꯥꯅ ꯑꯃꯥꯏꯕ ꯚꯩꯒꯕꯨ ꯄꯥꯏꯗꯨꯅ ꯂꯪꯈꯤ ꯑꯗꯨꯒ ꯑꯄꯥꯕꯤꯕꯨ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯀꯟꯅ ꯊꯥꯖꯤꯜꯂꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯄꯥꯏꯔꯒ ꯂꯪꯈꯤ ꯑꯁꯨꯝꯅ ꯂꯪꯕꯗ ꯐꯛꯂꯥꯡꯗ ꯌꯩꯁꯤꯟꯗꯨꯅ ꯑꯄꯥꯕꯤ ꯑꯗꯨ ꯃꯀꯣꯛꯇ ꯏ ꯊꯣꯛꯂꯤ ꯁꯣꯝꯗ ꯑꯃꯥꯏꯕ ꯚꯩꯒꯗꯨ ꯃꯈꯨꯠ ꯁꯨꯖꯤꯟꯗꯨꯅ ꯑꯀꯟꯕ ꯆꯩꯅꯥ ꯈꯥꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯀꯦꯟꯗ꯭ꯔꯣꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯈ꯭ꯋꯥꯡꯗ ꯀꯣꯟꯗꯨꯅ ꯀꯟꯅ ꯐꯥꯔꯝꯃꯤ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯑꯃꯥꯏꯕ ꯑꯇꯣꯟ ꯁꯅꯥꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕ ꯑꯗꯨ ꯂꯦꯞꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯂꯥꯏꯒꯤ ꯊꯋꯥꯏ ꯆꯪꯂꯤꯕ ꯅꯦꯃꯤꯁꯥ ꯑꯗꯨ ꯁꯣꯟꯊꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯍꯥꯛꯅ ꯂꯥꯎꯕꯗ ꯃꯌꯥꯗꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯃꯩꯈꯨ ꯆꯕꯨꯟ ꯄꯥꯏꯊꯣꯔꯛꯂꯒ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤ ꯃꯁꯤꯗꯒꯤ ꯅꯦꯃꯤꯁꯥ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯏ ꯃꯄꯥ ꯂꯣꯀꯦꯟꯗ꯭ꯔꯣꯅ ꯇꯞꯅ ꯂꯩꯃꯥꯏꯗ ꯍꯤꯞꯍꯜꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯚꯩꯒꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯁꯨ ꯂꯩꯋꯥ ꯀꯌꯥ ꯁꯣꯜꯂꯛꯏ ꯑꯁꯨꯝ ꯇꯧꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯊꯋꯥꯏ ꯃꯔꯤ ꯑꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯑꯃꯥꯏꯕ ꯑꯇꯣꯟ ꯁꯅꯥ ꯑꯃꯗꯤ ꯑꯃꯥꯏꯕ ꯚꯩꯒ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯣꯀꯦꯟꯗ꯭ꯔꯣꯒ ꯋꯥꯔꯤ ꯁꯥꯅꯔꯤ ꯑꯗꯨꯒ ꯅꯦꯃꯤꯁꯥꯗꯤ ꯃꯀꯣꯛ ꯉꯥꯎꯔꯤ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯂꯤ ꯃꯥꯒꯤ ꯃꯃꯥ ꯑꯄꯥꯕꯤꯅ ꯃꯅꯥꯛꯇ ꯐꯝꯂꯒ ꯁꯦꯕꯥ ꯇꯧꯕꯤꯔꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯑꯇꯣꯟ ꯁꯅꯥꯅ ꯂꯣꯀꯦꯟꯗ꯭ꯔꯣꯗ ꯍꯪꯉꯤ 이붕어나 쫌시다 까리기 락보노네 오자 아이 머폼아시다 타박 아마 떠우는버기 락보네 쫌시다 자히 어훔수 레이거더버니 모이나수 레이버 야네나 하이버드기 아이가 이문 머눈가 뿌는 레이키버니 파레 하우직티 그슈 떠러로이다 아두디 아이코이 ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ 오자 하우직 ꯌꯨꯝꯕꯨ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯅ ꯀꯅꯥ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯝꯕ ꯑꯗꯨꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯇꯣꯟꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦꯀꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯇꯣꯟ ꯁꯅꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯣꯀꯦꯟꯗ꯭ꯔꯣꯅ ꯑꯃꯥꯏꯕ ꯚꯩꯒꯗ ꯑꯣꯟꯁꯤꯜꯂꯒ ꯑꯣꯖꯥ ꯁꯦꯟꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯚꯩꯒꯅ ꯆꯥꯝꯃꯔ ꯆꯅꯤꯔ ꯈꯔ ꯍꯦꯛ ꯇꯧꯔꯣ ꯑꯣꯖꯥꯅ 5,500 ꯄꯤꯌꯣꯅ ꯍꯥꯏꯗꯨꯗꯤ ꯚꯩꯒ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯅꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯇꯣꯟ ꯁꯅꯥꯅ ꯚꯩꯒꯗ ꯑꯣꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯚꯩꯒꯅ ꯑꯣꯖꯥ ꯑꯩ ꯍꯥꯏꯅꯖꯒꯦ ꯍꯥꯏ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯑꯗꯨꯒꯤ ꯋꯥꯗꯣ ꯅꯪꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯆꯥꯝꯃꯔ ꯆꯅꯤꯔ ꯑꯗꯨ ꯈꯛꯄꯤꯔꯣ ꯀꯣ ꯍꯣꯏ ꯑꯣꯖꯥ ꯂꯨꯄꯥ 1,000ꯅꯤ ꯁꯤ ꯍꯦꯛꯇ ꯀꯠꯆꯔꯒꯦ ꯑꯣꯖꯥ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯃꯥꯏꯕ ꯑꯅꯤꯗꯨ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯇꯣꯟ ꯁꯅꯥꯅ ꯅꯪꯅ 5,500 ꯄꯤꯌꯨ ꯍꯥꯏꯔꯨꯔꯤꯕ꯭ꯔꯥ ꯑꯣꯖꯥ ꯉꯔꯥꯡ ꯁꯨꯝ ꯐꯥꯒꯤ ꯇꯧꯔꯨꯕꯅꯤꯗ ꯅꯪꯅ ꯉꯝꯃꯤꯕꯕꯨ ꯃꯤꯒꯤ ꯀꯩꯁꯨ ꯂꯩꯇꯕ ꯁꯕꯤꯔꯥꯏ ꯊꯨꯡꯕꯒꯤ ꯂꯥꯌꯦꯡꯕꯗꯨꯕꯨ ꯄꯨꯡꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯂꯨꯄꯥ 500 ꯂꯧꯏ ꯍꯥꯏꯅꯦ ꯑꯗꯨꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯣꯖꯥ ꯑꯗꯨꯒꯤꯗꯣ ꯑꯩ ꯃꯔꯨꯞ ꯊꯥꯅꯤꯡꯉꯥꯏ ꯁꯦꯜ ꯂꯩꯇꯗꯅ ꯎꯄꯥꯏ ꯂꯩꯃꯟꯗꯗꯅ ꯇꯧꯈꯤꯕꯅꯤ ꯑꯣꯖꯥ ꯃꯔꯨꯞ ꯊꯥꯅꯤꯡꯉꯥꯏ ꯁꯦꯜ ꯂꯩꯇꯕ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ